amadi pau sandokna pizari Manipur da thokliba irang asina maram oiraga lanjenaduna leiriba sing masa masagi mayumda hanjil hannabagi matangda lengaki mifam ama ngasi Bishnupur district ki DC office ke conference hall da pangthokre mifam aduda Home Minister Govindas Konthaujam Nambol AC ke MLA TH Basanta Kumar Oinam AC ke MLA Irengbam Nalini Thanga AC ke MLA Tongbram Robindro amade Kumbi AC ke MLA Sanasam Prem Chandra Galoinana ADGP L Kailun Bishnupur amasung Churachandpur district ki DC amade SP Singsu Sarkya ke mifam aduga mari leinana Home Minister Govindas Konthaujamna social media da thagalakpa post amana hai mifam aduda IDP sing masa masagi mayumda hanjil hanba yauna makoigi dama paikhatkadaba thabak thoram singi matangda kupna khanakhe lamdam asida athubada tangdu leitaba hanjil hannaba lengakna khongpham chenna lepli hainasu Home Minister Govindas Konthaujamna makhatana phongdorakli Tamenglong district tagi satellite radio tek tauba apapang haina